Morehda security force ka tongan ba mafam kharada khut thongnabada sikhiba Kuki militant nifan sure thajanare mamang sahi Soglising ani kulumdoigi December 13 dagi ngarang January ani fawbada border town Morehgi tongan ba mafam kharada Kuki militant singa state security force ko nongmai kamnabagi thongdokta Kuki militant nifan sire haina thajanare pause asina thajaba yaba mafamdagi fawba pawgi matunginadi January amada Morehda Kuki militant singna state security force da landaduna nongmai kapsilakpagi thongdokta nakalanimakta akanba maungda khut thongnaki hariba numit adumaktada Kuki militant mari siki aduga ngarang January ani da Morehgi tongan ba mafam kharada leiba state security force ki mathakta Kuki militant singna nongmai amadi bomna singba kapsinduna akanba maungda landarakhi state security ki maikaidagisu handuna akanba maungda Kuki militant singi maikaida nongmai kapsinduna takthoknaba honaki ngarang gi nongmai kapnaba sidasu Kuki militant mari siramgani aina thajanari maduda ngarang phawbada funna Kuki militant nifan sikhre haibasini thajaba yaba famdagi phawba pawsina makha taribadi Kuki militant singa state security force ani gi marakta khut thongnaba aduda yamdrabada Kuki militant 30 rom aso afan nangki asokpasing adugi manungda Kuki militant mangadi yamna thina sokpadagi Churachandpur tamna purwa matungda ngarang Churachandpur hospital da pusinduna hojik layeng tabak chathari hairi ngarang Morehda Kuki militant singa nongmai kapnabagi thogdo aduda state security maikaidagi mangjil thana songthoktuna achauba thodang laukhiba special commando gi SP oina puriba TH Krishnatombi gi gari da nongmai maru 15 rom aduga CDO gi gari amadasu nongmai maru 13 rom panki hairi amaromda border town Morehda Myanmar romdagi Kuki National Army KNA gi kadar kaya amadi Myanmar lenga ki mathakta lalhobagi khongjang siliba PDF ki masing yamlaba kadar kaya Myanmar ga Manipur ga lonaba Myanmar gi Khamwat area da sangsilaktuna border lansilaktuna Moreh yorakre hojik Myanmar dagi sangsilagliba KNA amadi PDF ki kadar singasi border town Moreh gi T Minau amadi Howland Fight da sangsinkre hainasu pawgi source asina makhatana hairi Morehda lairiba manga suba Assam Rifles na state security force ka Kuki militant singa nongmai kapnabada Mteng Pangdri Keigino inaucha ngarang January ani da Kuki narco terrorist singna Morehda laiba state force special commando Indian Reserve Battalion Manipur Rifles Tengnapol district police Tengnapol district commando border security force ki combined force ka Moreh ward number 7 Zawang Phai amasung S Mojol village ka yamna naknana lairiba manga suba Assam Rifles manakta khut thongnabada Assam Rifles ki kangbu yaukidaba haibasi yamna laibak thibani haina Committee on Protection of Mitai Victims Morehgi Chairman Laisang Teminauk Samitei na press phongdoragli basigi matunginadi Morehda Assam Rifles amadi border security force na Indo-Myanmar border paring asi ngak senduna leiribani adubu Kuki lalauba singi laifam chafam kayasu Assam Rifles ki kangbu na khanglibani masigi mathakta KNA UKLF ki leader singi maming matha amadi laifam chafam phawba khanglibani hairi hojik Morehda Kuki militant singna state security force gi mathakta nongmai kapsinduna landa silagliba asi IGAR sauna irang asi lusinnaba kanna honari adubu Assam Rifles nadi yengduna leibagum tawriba asina karamba moongno Manipur gi state force asi India government gi makhada leitraba jala haiba wangsu hanglagli Committee on Protection of Mitai Victims Morehgi Chairman Laisangtem Inauksa Itaina Makhatana Phongdoraglibadi India government na irang asi loisinge haba taragadi Kuki militant sing Moreh border town amadi Manipur gi lemaidagi takthokpa ngamgadabani Soglising ani kulumdoigi May 3 dagi hauna Kuki narco terrorist singna Mitai gi yum mai thaduna horogliba irang asi tha 9 helagle maduna hantak pangthokadawriba MP election asi loraba kanda irang asi loisinge haba jala haiba wangsu hanglagli Bang Namakhatana Phongdoraglibadi Manipur lenga amadi India lenga ka paw phaunaduna Morehda leiba Assam Rifles amasung state force singa punna thabak tawminaduna mahoksagi ing tapa Morehgi fibam adu amuk hanna hanjinnaba lokhatpa yaba thabaksing lokhatpham thoi haina khali Morehda leiba Assam Rifles na state force da mateng pangde haibadi nate ana ayek aso apon yaropa matamdadi mateng pangdron lagli aduga Kuki militant singa state security force singa nongmai kapnaba matamdadi AR na mateng pangde hairi Indo-Myanmar border Morehda Santi Hanjalange haiba taragadi Morehda leiba Assam Rifles amasung state force ka punna thabak tawminaragadi Morehda soidana santi purakpa ngamgani haiba wafamsu phongdoragli